Gita Group na sinduna ngasi khwaramban ima kaithel ahumda malemgi nupigi numit thoram pangthokle. Sahi asigi palan thoramgi wakalondi choose to challenge ni. International Women's Day lisingani kungamathoi palangi manung chanangasi Bharatiya Mazdoor Sangh Manipur State ki makhada None District ki manungda leiba Anganwadi workers, helper, asa workers, street vendors, women organization, union amadi women association singna sinduna numit asi palan tawbaga loinana peace rally amaso Longmai Bazar da pangthokre. Anglo Manipur War lising amaga chanipan marifutara mathoigi hero Sayed Sovedar Nirajan Singh Setri gi mitam amangarang Manipur gi Chief Minister N Birena Imphal West District ki manung chanalaiba Kangla Tombida hangdokre. Matam kuiraba bom amangarang Porompat Police Station ki manung chanba Brahmapur Nahabam Bamon Laikai da leiramlei bom madu Laikai asigi aribam Bijoy Kumar Sharma sahi yangkhai nithoi apokpa e Ibobi Sharma kauba amagi yum ki thongalda leipak tawbada thengnarakpani hairi bom leibagi paw adu hek phangbaga Imphal East Commando gi team ama changsilaktuna bom adu asoengam yaudana defuse torba tungda lokhat ki haina paw asina makhatari. Thawal District ki Khangabok Patri Leipat Leikai Primary School sabaga mari leinana haukiba kumja lisingani tara mari gi February thada kaithokhiba lupa lakh tara mathong khangdana manghankhre school ding asi fawba saba loishandana leire haina SMDC ki members su oiriba land donor Khundrakpam Siamna nungnangba phongdorakli.